BJPꯒꯤ spokesperson Johnson Elangba party-dagi resign toukhre miyamga chatminnabana achumba oigani khallaga party-dagi tokhibani Johnson. Haukiba chai lisangani kunhumdoi gi me ahumdagi thoklakiba irang asigi matangda miyamna pamliba wakalon aduda laktaba amadi leiriba fibam asida fazin punsinduna karimata fongdokpa yadana leiriba asina maram oiraga BJPgi spokesperson oina leirakiba Johnson Elangba party-dagi resign toukhre magna party asidagi resign tawbagi charolsu athubada party asigi president ta pisilagani haina Johnson Elangba ngsi kesamtong Elangba leikaida leiba mahaki mayumda pangthokiba pawgi mifam amada fongdokre magna makhatana haikibada mahak masamak activist ama oina haurakibani loinana BJP da yauduna party spokesperson fawba oiduna lakibani adubu manipurgi hauzik leiriba issue asigi matangda party amasung lenga ki maikidigi mayek sengdaba ihau asigi matangda miyamna pamliba wakalon adudagi tayon nanak thabak tawrakpana party asidagi resign tawnabagi firef adu laurakibani leiriba irang asigi matangda miyamna pamliba political aspiration adugi wangmada leiriba irang asi masa mathanta muchakigani haina onsillaga chaba manba thawong aduna maram oiraga ngasigi fibam asi yaurakibani chai lising ani henbagi puwari lezaba ipa ipu singi ikhengtana katlam khiba manipur ekhoigi apunbagi saktam dagi na thairaga ngasidi machet ahum thokna kaiduna tree administration theory gi fibam da lengak asi chalaiduna leiriba fibam singasida government natroga party gi level da wafam amata fongdok pangamdaba aduga lanai oina fongdoke haibasu yadaba maram oraga leiriba fibam asida makhatana party asida leinaba hotnabada shorfulle makhatana leiba ngamdre maram aduna hauzik leiriba fibam asida miyamga punna chatpana achumba oigani khallaga BJP gi active primary amasung spokesperson gi famdagi resign tawkibani haina fongdoki KNAB gi attack matung houjiksu miyoi kunmathoi thiba khangdri khunja singna AR laothokkhre haina khongjang sangsinkhre Myanmar the based over KNAB gi kangbuna Indo Myanmar border gi sarukta leiba Kamjong district gi Choro Wangli amasung namlida attack tawkiba thodok aduga mari lenena houjiksu naganupi ama yauna miyoi kunmathoi thiba khangdri amaromda mafam adugi khunja singna asang kholen da leiba AR laothokkhre haina akanba khongjang changsinba haukhre paw asina makhata na haribana KNAB gi kangbu sing aduna namli Choro amasung Wangli da leiba yum sing tum namai thakraba matung hauzik khul adu kontak lansibaga chaf manare adumakpu thodok aduga mari lenina kangpakat village tagi olina ningsen koba ama yauna Wangli market ta jongzafam loduna leiriba Myanmar refugee ahum yauna punna miyoi kunmathoi thiba khangdri attack aduga mari lenina ngarang dagi mafam khangdana leirakhiba Zimgran ningsen hariba miyoi adudi ngarang numidang pung 3 taba matamda Wangli village ta leiba mahaki mayumda thunglare Zingran hariba miyoi asi Wangli market ki secretary oina leibani KNAB na Wangli market ta attack kiba aduga mari lenna thiba khangdana leirakhiba aduna khudong thiba nanglamgadra haina imung manungi miyoi singna yamna pakhatna leirambani adubu Zingran na ngarang numidang mayumda thunglaba matung miyamda haikibada maha KNAB gi kangbuna faba nate militant singna mahaki mayum mai thanaba amasung attack tawnaba changsillakiba aduda mafam adudagi nanthokchuna chelaga lotuna leirubani haina fongdoki paw asina makhatana haribadi KNAB gi kangbu singaduna khul ahum asida ayuk anganba pung mari dagi hauna ayuk pung tare taba fawba khulgi yum singmei thaba yauna afaba makhalgi khulai sing sizinaduna attack chathaki thodok aduda mafam aduda station tawduna leiriba Assam Rifles ki maiki digi khut hanba tawkide adubu NSCN gi naga army sing jangsilaktuna KNAB gi kangbu sing aduga nongmai kapnabadagi foreign militant sing adu mafam adudagi hankibani thodok aduda foreign militant sing adugi maikida asok apan nanglamba yai KNAB gi militant sing adugi maikida makhoigi marolda nongmaina paduna sokle hain laubam khol taki adubu NSCN IM gi maikidigi di asok apan amata yaukide Board of Secondary Education Manipur na louba HSLC examination gi fal ngasi laothokkhre chai asigi oina exam asita pass tawbagi chang asi chada marifuni pan 10.8 mari oiki pass tawbagi percentage asi haukiba chai anirom asiga yengnabada khara nemna chatki kumjale singani kunmari da mahairoi pass tawbagi chang asi chada marifadara humdoi 10.0 ahum aduga kumjale singani kunmanga dana chada marifadara humdoi 10.0 mapan yauki chai asigi oina punna mahairoi listing kuntra taruk Chatret kuntaruk enroll tawbada mahairoi listing kuntra taruk chamanga humfadara mapan parikya thaki
aduga parikha pass tauba mahairoi gi masingna lising kunthra nithoi chamri yankhai mapan oiki mamangi matamda bosemna loba exam singda topper system lerambadu National Education Policy 2020 gi anoba system adugi matung inna kumjale singani kunmari da Manipur government na thokiba order amagi matung inna chahi adumaki April kunda Board of Secondary Education Manipur na mifam pangtoktuna lawkiba waref ki matung inna grading system asi chatnaba haurakibani exam asigi certificate cum grade system asi school singi authorized officials singna tha asigi kuntaruk tagi bosem dagi collection tawba yagani provisional certificate cum grade system asi candidate singna application form gi oina lupa chama amasung masigi mathakta ahenba lupa lising amaga chamanga thiraga board tagi collection tawba yagani Jai asigi oina IDP mahairoi punna chahum marifudran exam thabagi manungda chada marifo humdoi dasmik nipan mangagi changda mahairoi Chahum kuntaret pass tawre Jai asigi oina district wise ki oina mahairoi khwaidagi yamna pass tawbagi chang asi Chandel district na oiki district asigi oina mahairoi pass tawbagi chang asi chada marifudra taret dasmik ahum nipan yoki Imphal West na mahairoi pass tawbagi chang asi chada marifu nipan dasmik taruk mari Imphal East na chada marifu nipan dasmik manga mapan Thobal na chada marifudra taruk dasmik ahum sino Vishnupur na chada marifudra dasmik mapan nipan Ukhrul da chada marifu mapan dasmik ahum ani Chorchanpur na chada marifu humdoi dasmik ama ahum Senapati na chada marifu dasmik ama nipan Tengnopal na chada marifu mari dasmik mari ahum Jirivam na chada humfudra mari dasmik manga mapan Kakching na chada marifudra mathoi dasmik manga ama Kamzong na chada marifu humdoi dasmik manga taret Ferzol na chada marifu taruk dasmik ahum taruk Kangpopi na chada marifu nitoi dasmik mari mari None na chada marifudra manga dasmik mari ani aduga Tengnopal na chada marifudra dasmik taruk mapan oiki